ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦꯀꯣ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯁꯤ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ ꯒ꯭ꯔꯦꯚꯤ ꯑꯗꯨꯒ ꯑꯩ ꯒ꯭ꯔꯦꯚꯤꯁꯤ ꯑꯅꯤ ꯁꯨꯝ ꯍꯥꯞꯆꯔꯦꯀꯣ ꯁꯤꯗ ꯑꯃꯨꯛꯀ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯊꯕꯤ ꯑꯗꯒꯤ ꯂꯤꯝꯕꯨ ꯇꯤꯜꯍꯧ ꯂꯩꯔꯦꯀꯣ ꯇꯤꯜꯍꯧꯁꯦ ꯁꯤꯗ ꯑꯩꯅ ꯁꯣꯏꯔ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯁꯣꯏꯗꯕꯤꯗ ꯑꯃ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯈꯨꯠꯇꯤ ꯍꯥꯝꯖꯔꯦ ꯑꯗꯨ ꯑꯩ ꯆꯥꯛꯁꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯦꯛꯇ ꯍꯧꯔꯛꯑꯒꯦ ꯊꯝꯃꯒꯦ ꯑꯩ ꯄ꯭ꯂꯦꯠꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤꯀꯣ ꯑꯍꯥꯟꯕꯒꯤ ꯕꯥꯏꯛꯁꯤꯗꯤ ꯐꯖꯅ ꯇꯧꯔꯒꯦꯀꯣ hầu makan mẹ vẫn nổi
ꯃꯌꯥꯝ ꯉꯥꯅꯨ ꯃꯅꯤꯡ ꯌꯥꯝꯃꯦ một quả nước xoài giảm lắm chắc chưa
Làm rắc giò mày còn mẹ mấy thấy bị tao tông mà thấy bị tao hấp cho cái con mẹ thấy bị lẽ mẹ không ngâm nữa CPC không có mua lẻ mà cái gì đó một kilo habis dia macam apa pun ni ma'am bây giờ channel gì không ma'am nè nung ai biết cái gì like share subscribe tàu biram